ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯌꯥꯜ-ꯆꯩꯔꯥꯎ ꯆꯤꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯉꯟꯕ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕꯗ ꯋꯥꯀꯤꯡ ꯆꯠꯄꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯐꯤꯚꯝ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯗ꯭ꯔꯣꯝ-ꯗꯣꯔꯦꯅ ꯐꯣꯡꯗꯣꯔꯛꯄꯗ ꯒ꯭ꯋꯥꯔꯣꯛ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯥꯝꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯌꯥꯜ-ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯐꯛꯀꯥꯏꯔꯝꯈꯤ꯫ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯕꯦꯟꯗꯧ ꯏꯕꯨꯙꯧꯗ ꯊꯣꯟꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯗꯤ ꯗꯥꯈꯟꯁꯤꯡ ꯂꯥꯏꯁꯪꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯔꯝꯈꯤ꯫ ꯂꯣꯏꯅꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯈꯨꯕꯝꯁꯨ ꯌꯣꯠꯀꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯃꯤꯇꯤ ꯑꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯁꯤꯡꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯂꯥꯏꯒꯤ ꯈꯨꯕꯝ ꯊꯨꯒꯥꯏꯔꯝꯕ, ꯃꯩ ꯊꯔꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯑꯃꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝꯁꯤꯡꯁꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯎꯌꯥꯜ-ꯆꯩꯔꯥꯎ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯈꯨꯕꯝꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯗꯒꯤ ꯍꯧꯗꯨꯅ ꯎꯌꯥꯜ-ꯆꯩꯔꯥꯎ ꯆꯤꯡ ꯑꯅ ꯈꯪꯅꯔꯕ ꯃꯐꯝꯅꯤ꯫ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯈꯨꯕꯝꯁꯤ ꯂꯥꯠꯂꯒ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯀꯃꯤꯇꯤꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯇꯝꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯙꯔꯃꯕꯨ ꯁꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯒ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯥꯏꯒꯤ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯐꯝ ꯑꯃꯗ ꯑꯇꯝꯅꯅ ꯁꯤꯡꯅꯗꯨꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯅ ꯏꯕꯨꯙꯧꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤꯡꯗ ꯑꯀꯟꯕ ꯊꯥꯡꯒꯨꯝꯕ ꯒꯦꯔꯦꯟꯇꯤꯒꯨꯝꯕꯅ ꯌꯥꯜꯂꯝꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕ, ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯩꯇꯩ ꯖꯥꯇꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯕꯁꯦ